Imphal East District ki Chanung Awang Leikai da some rifles ki post amagi manakta laiba labuk amada sajik chaduna laiba saluk tamna Kukis khulai paiba singna nongmai round kaptharakre. Hiram asigi matang da Impact News sa kunja singdagi fangba pauda Chanung asi kumja lising ani kunga humdoi gi me ahumdagi hauduna status si da thokliba irang asigi achauba chaithang fangliba khunga ngamani. Ngasi ayu pung taraga mathoi makhairom taba matamda khanghaudana nongmai kapagi makhol tarakpadagi kunja singna chenthoknaduna yengki. Matam maduda kuntraga manga suba some rifles ki post manaktagi meter chama muk lapna laiba labukta sajik chaduna lairamba sansing adu kaiduna chenarakhe. Loinana hairiba matam maduda nongmai kablakliba Kukis khulai paiba sing adu chingi area dagi kumtharakba urabashu asam rifles na fabagi mahutta khulai paiba sing aduga wari shanaduna laibasu miyamna unakhe. Asam rifles ki thawong adu akan mamoong de yaning da bafong dok pagaloina na hiram asida lainga ki mari lainaba sing na mityang changbiyo haina kunja sing na taksilakli.